Hello mayam kamain tonari mayam ngasi se kainoni ko snowstorm tawdana khoigi school singse ban oire ko ban hoibadi remote learning oiba stuga jumda dum shrammi ni ko thab kano ingang sing adum Google Classroom da online leraka dum ingang sing da khara guide to biba to ko adu tawramini do hotat ngarang thang di snow tai ko do ngasi su snow ta ba ki di lai wi ba ko do ayuk to ti du jam taram di aduga aise tali mali edum leiramini ba ko do hotat snow ta ba ubar tarak pudu gai di ko mathak ta karuraga iru tho em kok lure madugai di ureta na phenek ke ka shed na hong na shorts na magi tauri ka actually ai ki ngasi gi videos di adum mate ka dang num hapani da zum ke hai ai gi khoi gi ingang khara lei heba ko ibungi macha duga gi di iche gi su macha ingang khara lei ko moi se ai gi editor ni ba ko editing to bo khot pa se moi da adum aina video thai ba ko aduna aina video thawse moi dum haikani ni ne smain to buda smain namu smain to buda smain namu haina kho na duiduna nahangi di snow tar sunung hang da ta bani na snow da aina video number do ngam da do ngasi di ta mane snow tar ko duga haji ainu pa ka na meeting da tawri ko meeting lei ko ai manak ta changa ga haira mini thun na thoklo ma panam da video number waina khangde mi gi thabak shubud suai thugai re ai shu adum YouTube se pai badagi ngaurak pod hai tare chahi matang si kaina ingang macha sari siga aduni khangde ngasi adum komba du ka dum tawini da school ka chata batuka adutuna ni ado adum mayam ai short su thangar lakani video su di ai proper video ina number natte da adum YouTube pai rakpagi ngaurak podo YouTube pai khala aga ngau khalak pong khalai na ko any pod se jinga ka masi se mache katang shu kapaga adum phajani khojani hana ko thangata bu ko ya mane mayam ni ko adu issue dum dum capture to raga le hawo to ko who knows ko na thangat la shu haina dum dana to du dana khangde kai hai no issue adum Juliana YouTube pai khalak padegi ai su ma ka dum punna punna ngaubi na re hai duni ko hai phet bera to re any pot se adum capture to ning ba any disa to bu se ko adu dana mapan koi ba ka koina ga vacation chat paga se ai video budi haji upload to rakri ka adu issue vacation chat paga se bhamen ta adre video ka pagi hona ho bata mafam si phajai ne jeng ba ka phang hodi mane jeng bagi jeng dana tawpudo aduga man wakhan leitre video ka phorage video ka mayam urena YouTuber oiradi ing ba shu kang dre snow day in there like quite snow boots but you pick up but still jacket ke shoe me out there ke shoe ming there snow da jige video number ke chakkar da sham jo chotli ni but ngaure anu thang da ngaure yaad re shorts number su loire ko aina shorts number da mapanda akhoi neighbor khara kai hai moi gi su driveway da snow sengdok ko na tradi snow sin haren ingjhala aga pura barab akan bo on radi yam na li he ko adu di plus gari thokpo su nungai roi de ko adiduna moi kan snow sengi ada ainu pana ikai ri ba ai gi shorts number do ado isu kai dawni kang deba ikai baga si mangi tapina kai hai hana di seriously kai hai video number ka se adum ikai rami ko haji ki tapina khangde ikai ma mangi ai se negative way da dinate ko adum confident lak paduni da confidence lak pado masana adi du ki hai tare ko aduni do haraga ai chanu pa ki su class loina ma mama na bigi yum de chakhi ko snow sana bagi ado harin nga hak leraga ma kisu akamu chess class mu leini mai chess class ti mo papa ko na chatlani ko ai gi namu ai gi mafam da chat ka da ko
adunido haren chatuisni ei kiriba lambi se nungai roidoini gari thopa lambi se snow matamda gari singjam accident su tawni yebako lambi se nan banina adu kaidi chaput laudana nale do khangde kamainda just tapna thoba taba aduni chattapasu yade haren thabak se aduna haren thabak am kha chatluni maphamamda adu kaidi ei janabagi class na mapana thinjerani mayam aina iliba phidup sing asi sise akhumagi ni ko khumagi thaina gini aina nushi dana purak pani ko yum chatlubada ado kay hai moirang sidi chawre hajiti moirang chawse isum pam dre ko moirang apik pasina adum kay hai dramakta ichat chanai dana ko achau basina kharani gi adum moiraga long lasting ai hodena haji aina hamuk moirang achau matamda pami na su phidup khara lawshalaga haji ti ubuda khoi gi leitra I ga bado kaidabai lauri noina moirang macha oibaduna di adum matam khudimakta chatna bayai ko tani hadaisu asisidi khomagi na man banungshi dana adum purak pani ko ngasidi adum illes no the video number gi adu haraga mayam mapanda phana negative oira su mapanda phana yamna ingasu ko imungda di ingde ko imungda di central heat to banina room khudimak room punamakta ke hai heater hit tawibako adiduna ai utke kamaina no haidako sikagi olang thadana sikagi aing bathokla nina ado inhamda dana sikagi asaba thokle yebako central hit nina asisingse ado room khudi makta leini ko sise smaila sikagi asaba thokle tini aduna imung di ing debako I am 6 in a control to winiko. Se hajiko 671 Fahrenheit niko. Sikati mo na dum as America di Fahrenheit to wiko. Kuya da nabu Celsius nina. 71 Fahrenheit se dum 22 degree Celsius ko eram ganiko. Hajik na pung mari makai ta adore. Adugai duga sigay siga. Kyam inghan ningi kyam sanghan ningi kikase. Asisina punamak pura jum sim gesina control to winiko adiduna inhamda oirasu imungda ingde olang tha mapanda phana sarasu numda shade punamak room khutimakta hajige nama abuk utkibudo makhadagi abobadan to utbudo ko adugagi aing manatraga ashaba thuklei ne ko aduna sisina koi control to wini tuna hana nauringa didi aina mapanda snow ga taraga imungda adum kai hai sweater jacket litna leibdo khoma hoisu khangde dana ka khoma ina ga hangi mini mapanda di inga noibu imungda kashum litri dubu hadi alumba kashum litri dubu noibu naro oidra kaina ga haibudo ko ado asini da just imungda central kan tawbanina adidana ikba shabadi leitre aduni but asigi keno tawbana kaya imungda ngai na temperature se wera ka ngatang mapan thopodadi chingjanbado ko ado hairagadi akoina ainaga winter da hana ingang ki ingai da yum chatpado ko winter da yum chatpaduna hena akoi adana hena bu ingi because akoi adana imungda heater haibasu leitre adugagi di ventilation di akoi adadi fajana keno oidana ko thaina gi jum ke kadi aigi khogi papa gi jum khulaki jum di kenoni dana khulaki jum saduni dana ko aduna ventilation mayam leibaduna adune ne ingi bako kandha maron supasu khogi leitra dum ingbodo ado sigana phana mapanda barap tarasu imungde ingde but akhoi adana barap tadras akhoi adana ingba heli hebako aduni khenaba ado haraga mayam thawoina ngasi gi blog se blog namgena sunam gi banate ko just khangde dil len bagi namba haiduni ko short semba du ka tum blog macha ma sem horagi haina ado mayam ai mathangda adu mayam na comment da su haibiro u kari uningi ai gi kari ai na kai tauba natraga ai gi blog kamain na tauba uningi adu su mayam na haibiro u ko adoni da mathang da mu phangna rasi and Julia ki channel bu support to bibagi da makta thank you mayambu and to da yaubuna yengbi bo radi please subscribe to view like to view share to view comments to biro ukom and thank you so much thank you everyone and bye mayam